Hi everyone, mayam nasidi ay tharoi thongba chajarakeko. Tharoi thongbagi mukbangne ado tharoi thongba amane adagi lafu ironba amane adagidi yongchak singju ne aduga kotnabana pirup leire. Pirup se hingna kotjarage ado mayam chaba haujarage ko.
ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯁꯥꯡꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯅꯝꯕꯅꯤꯅ, ꯑꯗꯣ ꯑꯩꯒꯤ ꯇꯣꯏꯅꯗꯤ ꯃꯨꯛꯕꯥꯡꯗꯤ ꯅꯝꯖꯔꯣꯏꯒꯦ꯫ ꯑꯩꯅ ꯆꯥꯕꯁꯤꯁꯨ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯄꯦꯟꯕꯗꯣ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛꯇꯪꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ꯫ ꯕꯥꯏ ꯕꯥꯏ꯫